ꯀꯅꯥꯁꯨ ꯇꯥꯕꯤꯗ꯭ꯔꯦ ꯁꯅꯥꯊꯣꯏꯗꯣ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯄꯥ, ꯅꯪꯗꯤ ꯑꯩꯕꯨ ꯀꯧꯔꯒ ꯄꯪꯀꯞꯇ ꯀꯞꯄꯤ, ꯃꯤꯅ ꯈꯨꯝꯕꯗꯤ ꯇꯥꯗꯦ꯫ ꯑꯩ ꯁꯤꯗ ꯂꯩ ꯍꯥꯏꯕꯅꯦ ꯃꯄꯥ, ꯑꯩ ꯁꯤꯔꯦ ꯍꯥꯏꯌꯦ, ꯑꯩꯁꯦ ꯑꯁꯤꯕꯅꯤ ꯍꯥꯏꯌꯦ, ꯁꯤꯗꯕ ꯏꯗꯧꯅ ꯑꯩ ꯄꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯄꯄꯥ, ꯅꯪ ꯀꯞꯂꯅꯣ, ꯑꯩꯕꯨ ꯀꯧꯔꯛꯂꯅꯣ, ꯑꯩꯅ ꯂꯩꯔꯤꯁꯦ ꯁ꯭ꯋꯔꯒꯗꯅꯦ, ꯑꯁꯤ ꯂꯩꯕꯥꯛꯇꯅꯦ, ꯑꯩꯁꯦ ꯁꯤꯔꯕꯅꯦ, ꯅꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯗ꯭ꯔꯦ, ꯅꯪ ꯈꯛꯀꯅꯨ ꯄꯄꯥ, ꯑꯩꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯦ, ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯒꯦ ꯄꯄꯥ꯫ ꯃꯣꯏꯅꯀꯣ ꯑꯩꯁꯦ ꯄꯄꯥꯒꯤ ꯅꯥꯛꯇ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ, ꯑꯗꯣ ꯑꯩ ꯀꯗꯥꯏꯗ ꯂꯩꯔꯨꯗꯣꯏꯅꯣ? ꯑꯩ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ, ꯑꯁꯤ ꯂꯩꯕꯥꯛꯁꯤꯗ ꯑꯩ ꯀꯛꯉꯥꯎꯅꯔꯦ ꯄꯄꯥ, ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯗꯣ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯥꯒꯤ ꯄꯄꯥꯗ ꯋꯥꯀꯠꯆꯔꯤ꯫ ꯄꯄꯥ, ꯌꯨꯝꯗ ꯆꯪꯉꯨ, ꯌꯨꯝꯗ ꯆꯠꯂꯣ ꯄꯄꯥ, ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯇꯣꯟꯒ ꯂꯩꯃꯤꯟꯅꯧ, ꯅꯪ ꯁꯤꯒꯅꯨꯀꯣ ꯄꯄꯥ, ꯅꯪ ꯁꯤꯒꯅꯨ, ꯑꯁꯤ ꯂꯩꯕꯥꯛꯁꯤꯗ ꯂꯥꯛꯀꯅꯣ, ꯑꯩ ꯂꯥꯛꯈꯤꯅꯤ ꯄꯄꯥ, ꯑꯩ ꯍꯜꯂꯛꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯗꯣ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯏ꯫ ꯁꯅꯥꯊꯣꯏꯅ ꯈꯣꯟꯖꯦꯜꯗꯣ ꯂꯩꯗꯨꯅ ꯊꯤꯔꯤ ꯎꯔꯦ꯫ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥꯆꯥ ꯀꯌꯥꯅ ꯁꯂꯨꯞ ꯄꯥꯏꯔꯛꯇꯨꯅ ꯃꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯂꯩꯔꯤꯕꯗꯣ, ꯃꯈꯣꯏꯕꯨ ꯎꯔꯒ ꯁꯅꯥꯊꯣꯏꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯅꯨꯡꯉꯤꯛꯅ ꯂꯥꯎꯔꯛꯏ꯫ ꯍꯥꯗ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥꯆꯥ, ꯅꯈꯣꯏꯁꯨ ꯑꯩꯒꯨꯝꯕꯔꯥ? ꯑꯩꯒꯨꯝꯅ ꯑꯁꯤꯕꯔꯥ? ꯑꯩꯒꯨꯝꯕ ꯃꯃꯤꯔꯥ? ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯁꯤꯕ ꯊꯋꯥꯏꯒꯤ ꯃꯃꯤꯔꯥ? ꯑꯩ ꯉꯁꯤ ꯁꯤꯔꯦ, ꯑꯩꯒꯤ ꯄꯄꯥꯒ ꯀꯥꯏꯅꯔꯦ, ꯅꯈꯣꯏꯒꯤ ꯑꯁꯤ ꯂꯩꯕꯥꯛꯁꯤꯗ ꯂꯥꯛꯂꯦ, ꯑꯩꯕꯨꯁꯨ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯤꯜꯍꯟꯕꯤꯌꯨ, ꯑꯩ ꯀꯪꯉꯥꯎꯅꯔꯦ, ꯑꯩꯒꯤ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯦ, ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ, ꯑꯁꯨꯝ ꯂꯩꯅ ꯄꯥꯏꯕꯤꯗꯨꯅ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯕꯤꯌꯨ, ꯑꯩꯒꯤ ꯄꯄꯥꯒꯤ ꯃꯅꯥꯛ ꯌꯧꯕꯤꯗꯨꯅ ꯅꯥꯄ ꯆꯤꯛꯅ ꯄꯥꯎꯗꯝꯕꯤꯌꯨ, ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤ ꯏꯄꯥꯎꯁꯦ, ꯅꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯁꯅꯥꯊꯣꯏ ꯑꯁꯤ ꯂꯩꯕꯥꯛꯇ ꯌꯧꯔꯛꯍꯧꯔꯦ ꯍꯥꯏꯅ ꯇꯝꯕꯤꯌꯨ, ꯂꯥꯏꯕꯛ ꯊꯤꯅ ꯄꯣꯛꯂꯨꯕꯅ ꯍꯟꯗꯛ ꯃꯄꯣꯛꯁꯤꯗꯗꯤ ꯏꯄꯥꯒꯤ ꯁꯦꯕꯥꯁꯨ ꯇꯧꯉꯝꯗ꯭ꯔꯦ, ꯏꯄꯥꯒꯤ ꯂꯃꯟꯁꯨ ꯁꯤꯡꯉꯝꯗ꯭ꯔꯦ, ꯂꯩꯔꯝꯂꯕꯗꯤ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯃꯛꯇ ꯑꯃꯨꯛ ꯇꯟꯅ ꯍꯜꯂꯛꯀꯦ, ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯄꯣꯛ ꯊꯤꯔꯕꯤ ꯅꯆꯥꯕꯨ ꯉꯥꯏꯔꯝꯃꯤ ꯇꯝꯕꯤꯌꯨꯀꯣ ꯏꯇꯥꯔꯣꯏꯁꯥ, ꯑꯃꯨꯛ ꯇꯟꯅ ꯍꯟꯕꯤꯔꯛꯑꯣ, ꯉꯥꯏꯖꯔꯝꯒꯦ ꯑꯩꯁꯨ ꯅꯈꯣꯏꯕꯨ, ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯖꯒꯦ, ꯅꯈꯣꯏꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨ, ꯅꯈꯣꯏꯒꯤ ꯅꯔꯛ ꯇꯤꯟꯗꯨꯅ ꯍꯥꯡꯂꯕ ꯑꯇꯤꯌꯥ ꯑꯁꯤꯗ ꯏꯅꯤꯡꯇꯝꯅ ꯑꯃꯨꯛꯇꯗꯤ ꯁꯥꯟꯅꯖꯒꯦ, ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨ, ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯌꯨ, ꯑꯩꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ꯫ ꯁꯅꯥꯊꯣꯏꯒꯤ ꯅꯤꯡꯉꯝꯗꯕ ꯃꯄꯥꯎꯗꯨ ꯇꯥꯕꯗ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥꯆꯥꯁꯤꯡꯗꯣ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯦ꯫ ꯁꯅꯥꯊꯣꯏꯒꯤ ꯃꯇꯧꯗ ꯅꯤꯡꯉꯝꯗꯅ ꯆꯦꯟꯊꯔꯛꯂꯤꯕ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯆꯦꯛꯂꯥꯁꯤꯡꯒꯤ ꯃꯤꯂꯨ ꯄꯤꯔꯥꯡ ꯃꯔꯤꯛꯅ ꯅꯣꯡꯂꯤꯛ ꯑꯣꯏꯅ ꯇꯥꯔꯛꯇꯨꯅ ꯁꯅꯥꯊꯣꯏꯒꯤ ꯁꯦꯡꯂꯕ ꯊꯋꯥꯏꯗꯣ ꯆꯥꯝꯊꯣꯛꯈ꯭ꯔꯦ꯫ ꯆꯦꯛꯂꯥꯁꯤꯡꯗꯨꯅ ꯁꯅꯥꯊꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯗꯨꯅ ꯑꯄꯨꯟꯕꯒꯤ ꯈꯣꯟꯖꯦꯜ ꯍꯥꯏꯔꯤ꯫ ꯉꯁꯤ ꯀꯣꯔꯧꯅꯣꯡꯗ ꯑꯁꯤ ꯂꯩꯕꯥꯛꯁꯤꯗ ꯈꯣꯡꯗꯥꯔꯛꯂꯤꯕꯤ ꯃꯄꯨꯒꯤ ꯁꯤꯟꯊꯥ ꯂꯣꯏꯗꯨꯅ ꯀꯥꯏꯅꯔꯦꯗꯣ ꯉꯁꯤꯗꯤ ꯅꯍꯥꯛ ꯃꯤꯔꯝꯂꯦꯟꯒ ꯂꯩꯍꯧꯔꯦ, ꯅꯪꯁꯨ ꯅꯪꯒ ꯀꯥꯏꯅ ꯁꯦꯠꯅꯕꯒꯤ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯉꯁꯤ ꯀꯣꯔꯧꯅꯣꯡꯁꯤꯗ ꯀꯣꯔꯧ ꯅꯣꯡꯒꯥꯔꯛꯂꯤꯕꯤ ꯀꯞꯀꯅꯨꯋꯣ ꯅꯍꯥꯛꯄꯣ꯫ ꯅꯨꯡꯁꯤꯔꯕꯤ ꯏꯇꯥꯔꯣꯏ, ꯑꯁꯤꯕꯅꯤ ꯑꯩꯈꯣꯏꯁꯨ, ꯅꯪꯒꯨꯝꯕ ꯊꯋꯥꯏꯅꯤ ꯑꯩꯈꯣꯏꯁꯨ, ꯅꯪꯒꯨꯝꯕ ꯃꯃꯤꯅꯤ, ꯃꯃꯤ ꯋꯥꯒꯅꯨ ꯏꯇꯥꯔꯣꯏ, ꯏꯇꯥꯒꯤ ꯌꯥꯊꯪ ꯇꯨꯡꯏꯟꯅ ꯃꯥꯂꯦꯝ ꯂꯩꯗ ꯈꯣꯡꯗꯥꯖꯔꯨꯒꯦ, ꯇꯝꯖꯔꯨꯒꯦ, ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯅ ꯄꯥꯎ ꯅꯄꯥ ꯆꯤꯛꯅ ꯅꯪꯒꯤ ꯄꯟꯊꯧꯒꯤ ꯃꯐꯝꯗ, ꯑꯗꯨꯕꯨ ꯑꯁꯤꯕ ꯊꯋꯥꯏ ꯑꯩꯈꯣꯏꯒꯤ ꯌꯥꯋꯥꯗꯤ ꯇꯥꯕꯤꯔꯣꯗꯣ, ꯇꯥꯏꯕꯪ ꯑꯍꯤꯡꯕ ꯀꯅꯥꯅ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯏꯇꯥꯒꯤ ꯄꯣꯛꯄ ꯄꯟꯊꯧꯅ ꯈꯨꯝꯂꯦꯟ ꯇꯥꯟꯈ꯭ꯔꯕꯗ ꯋꯥꯡꯂꯦꯟꯗ ꯆꯪꯍꯟꯖꯒꯦ, ꯊꯋꯥꯏ ꯂꯥꯛꯇꯒꯤ ꯑꯊꯣꯏꯕꯤ ꯃꯥꯟ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ, ꯍꯦ ꯅꯨꯡꯁꯤꯔꯕꯤ ꯏꯇꯥ ꯅꯪꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯄꯥꯎꯗꯣ ꯄꯥꯎꯃꯦꯟꯒꯤ ꯄꯟꯊꯧ ꯑꯣꯏꯕ ꯃꯐꯝꯗ ꯉꯁꯤ ꯅꯣꯡꯁꯤꯗ ꯉꯥꯏꯕꯤꯔꯝꯃꯣ, ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯒ ꯑꯃꯨꯛ ꯇꯟꯅ ꯍꯜꯂꯛꯀꯦ, ꯅꯨꯡꯁꯤꯔꯕꯤ ꯏꯇꯥ ꯅꯪꯒꯤ ꯅꯅꯥꯛ ꯇꯝꯅ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥ ꯈꯔꯗꯪꯗꯤ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯆꯦꯛꯂꯥꯆꯥ ꯑꯩꯈꯣꯏꯒꯤ ꯏꯔꯛ ꯇꯤꯟꯕꯤꯌꯨ, ꯇꯥꯛꯆꯒꯦ ꯑꯁꯤ ꯂꯣꯟꯆꯠ ꯀꯌꯥ꯫ ꯑꯁꯨꯝꯅ ꯄꯨꯡꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯂꯒ ꯆꯦꯛꯂꯥꯁꯤꯡꯗꯣ ꯄꯥꯏꯈ꯭ꯔꯦ ꯃꯥꯂꯦꯝꯗ, ꯆꯤꯛ ꯈꯣꯡꯗꯨꯅ ꯄꯨꯡꯂꯥꯡ ꯂꯥꯡꯅ꯫ ꯆꯦꯛꯂꯥꯁꯤꯡꯗꯨꯅ ꯄꯥꯏꯈꯤꯕꯗꯣ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯅꯥꯊꯣꯏꯗꯣ ꯃꯃꯤꯠ ꯀꯨꯞꯇꯅ꯫
ꯑꯗꯨꯕꯨ ꯁꯅꯥꯊꯣꯏ ꯃꯃꯥꯏꯗ ꯇꯞꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯀꯧꯔꯤ꯫ ꯏꯙꯧ, ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯗꯣꯏꯅꯣ? ꯑꯩ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯏꯙꯧ ꯂꯩꯌꯦ, ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯏꯁꯨꯒꯤ ꯄꯣꯊꯥꯐꯝ ꯂꯩꯌꯦ꯫ ꯁꯤꯗꯕ ꯃꯥꯒꯤ ꯃꯄꯥꯎꯈꯣꯜꯗꯣ ꯇꯥꯕꯗ ꯁꯅꯥꯊꯣꯏ ꯃꯄꯨꯛꯅꯤꯡꯗꯣ ꯈꯔ ꯇꯞꯊꯔꯛꯂꯦ꯫ ꯂꯥꯡꯇꯛꯅꯅ ꯍꯥꯏꯔꯦ, ꯁꯤꯗꯕ ꯏꯙꯧ, ꯃꯔꯣꯟ ꯊꯣꯛꯑꯦ꯫ ꯀꯅꯥꯕꯨꯅꯣ ꯃꯔꯣꯜ ꯊꯣꯛꯏꯕꯣ? ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯗꯣ ꯎꯆꯦꯛ ꯃꯆꯥ ꯄꯥꯏꯈꯤꯕꯗꯣ, ꯄꯄꯥꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯄꯥꯏꯍꯧꯕ ꯎꯆꯦꯛ ꯃꯆꯥꯁꯤꯡꯗꯣ ꯃꯣꯏꯗꯤ ꯃꯔꯣꯜ ꯊꯣꯛꯇꯤꯌꯦ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯆꯠꯂꯁꯤꯔ ꯏꯕꯦꯝꯃ꯫ ꯀꯗꯥꯏꯗꯅꯣ ꯏꯙꯧ? ꯌꯨꯝꯗꯅꯦ, ꯏꯁꯨꯒꯤ ꯌꯨꯝꯗ꯫ ꯑꯩ ꯃꯊꯟꯇ ꯂꯩꯍꯟꯗꯣꯏꯔꯣ? ꯂꯩꯍꯜꯂꯣꯏꯌꯦ꯫ ꯑꯗꯨꯗꯤ ꯎꯆꯦꯛ ꯃꯆꯥꯁꯤꯡꯗꯨꯒ ꯂꯩꯃꯤꯟꯅꯒꯦ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯂꯩꯃꯤꯟꯅꯔꯣꯅꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯩ ꯆꯠꯈꯤꯔꯣꯏ꯫ ꯀꯔꯤꯒꯤꯅꯣꯅꯦ ꯊꯣꯏꯕꯤ? ꯉꯥꯏꯔꯝꯃꯣ ꯍꯥꯏꯔꯤꯗꯣ ꯉꯁꯥꯏ, ꯉꯥꯏꯗ꯭ꯔꯗꯤ ꯁꯥꯎꯅꯤꯌꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯒꯦ꯫ ꯌꯥꯔꯣꯏ ꯊꯣꯏꯕꯤ, ꯃꯈꯣꯏ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯏꯙꯧꯅ ꯑꯩꯁꯦ ꯃꯈꯣꯏꯒ ꯂꯩꯃꯤꯟꯅꯧ ꯍꯥꯏꯗꯨꯗꯤ꯫ ꯍꯣꯏ ꯍꯣꯏ, ꯏꯁꯨꯒꯤ ꯌꯨꯝꯗ ꯆꯠꯂꯒꯅꯦ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯊꯦꯡꯈ꯭ꯔꯦ ꯏꯕꯦꯝꯃ, ꯆꯠꯂꯁꯤ꯫ ꯑꯗꯨꯗꯤ ꯏꯙꯧ, ꯏꯕꯥꯅꯤ ꯉꯥꯏꯃꯤꯟꯅꯁꯤꯔ ꯌꯨꯝꯗꯨꯗ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯉꯥꯏꯔꯨꯔꯁꯤ ꯂꯥꯛꯑꯣꯅꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯗꯣ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯁꯤꯗꯕ ꯏꯙꯧꯅ ꯁꯅꯥꯊꯣꯏꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯕꯤꯔꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯧꯁꯤꯜꯂꯛꯂꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯁꯥꯏꯀꯣꯜ ꯑꯔꯪꯕ ꯂꯨꯄꯥ ꯃꯆꯨꯒꯤ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏꯒꯤ ꯁꯅꯥ ꯁꯪꯒꯥꯏ꯫ ꯏꯙꯧ, ꯀꯔꯤꯅꯣ ꯁꯤꯕꯣ? ꯇꯨ, ꯑꯥꯗꯒꯤ ꯑꯔꯪꯕꯁꯦ ꯁꯅꯥꯒꯤ ꯁꯪꯒꯥꯏꯅꯦ꯫ ꯑꯁ, ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗꯤ꯫ ꯌꯦꯡꯉꯣꯏ ꯊꯣꯏꯕꯤ, ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅ ꯆꯪꯉꯨꯈꯤꯁꯤ꯫ ꯀꯩꯗꯧꯕꯅꯣ? ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯍꯥꯟꯅ ꯈꯨꯔꯨꯝꯃꯨꯈꯤꯁꯤ꯫ ꯇꯥꯏꯕꯪ ꯃꯄꯨ ꯀꯧꯕ ꯑꯃꯁꯨ ꯂꯩꯕ꯭ꯔꯣꯅꯦ ꯑꯁꯤꯒꯤ ꯃꯅꯨꯡꯗ? ꯂꯩꯌꯦ ꯂꯩꯌꯦ, ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯅꯅꯦ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯟꯅ ꯆꯪꯖꯔꯨꯈꯤꯁꯤ, ꯑꯗꯨꯒ ꯏꯙꯧꯅꯅꯦ ꯅꯪꯕꯨ ꯑꯃꯨꯛ ꯊꯤꯟꯒꯦ꯫ ꯑꯁꯤ ꯂꯩꯕꯥꯛꯁꯤꯗ ꯃꯥꯅ ꯏꯆꯥꯎ ꯆꯥꯎꯕ꯭ꯔꯣ? ꯆꯥꯎꯏ, ꯃꯄꯨ ꯃꯥꯅ ꯏꯆꯥꯎ ꯆꯥꯎꯏ꯫ ꯄꯨꯝꯅꯃꯛꯇꯒꯤ ꯑꯗꯨꯗꯤ ꯃꯥꯅ ꯍꯦꯔꯣ ꯇꯥꯈ꯭ꯔꯦ꯫ ꯁꯅꯥꯊꯣꯏꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯁꯤꯗꯕ ꯃꯍꯥꯛꯇꯣ ꯇꯤꯛ ꯇꯤꯛ ꯅꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯑꯃꯨꯛ ꯍꯪꯂꯦ, ꯏꯙꯧ, ꯃꯈꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯣ? ꯂꯥꯛꯈꯤꯅꯤꯌꯦ, ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯄꯥꯏꯕ ꯇꯝꯕꯤꯒꯗ꯭ꯔꯥ? ꯇꯝꯕꯤꯒꯅꯤ, ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯙꯧ ꯑꯃꯨꯛ ꯄꯨꯕꯤꯔꯒꯦ꯫ ꯁꯤꯗꯕ ꯃꯍꯥꯛꯀꯤ ꯃꯅꯥꯡꯒꯟꯗ ꯑꯃꯨꯛ ꯀꯣꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯧꯔꯦ ꯂꯦꯡꯉꯤ ꯄꯥꯜꯂꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯄꯣꯛꯍꯟꯕ, ꯑꯃꯨꯛ ꯁꯤꯍꯟꯕ, ꯍꯩꯔꯥꯡ ꯀꯌꯥ ꯄꯥꯜꯍꯟꯕ, ꯂꯩꯔꯥꯡ ꯀꯌꯥ ꯁꯠꯍꯟꯕ, ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯌꯥꯀꯥꯏꯐꯝꯗ ꯉꯁꯤ ꯑꯁꯤ ꯂꯩꯕꯥꯛꯁꯤꯗ ꯅꯧꯅ ꯈꯣꯡꯗꯥꯖꯔꯛꯂꯤꯕꯤ ꯄꯤꯛꯂꯤꯕ ꯅꯋꯥ ꯑꯣꯏꯕꯤ ꯊꯋꯥꯏ ꯃꯆꯥꯗꯣ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯔꯦ꯫ ꯁꯤꯗ ꯀꯩꯗꯧꯅ ꯂꯥꯛꯂꯤꯅꯣ ꯏꯙꯧ? ꯃꯄꯨ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯕ ꯂꯥꯛꯄꯅꯤ꯫ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯍꯦꯔꯣꯗꯨꯔꯣ? ꯃꯥ ꯁꯤꯗ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ ꯂꯩꯌꯦ꯫ ꯑꯗꯨꯗꯤ ꯀꯧꯊꯣꯛꯑꯣ꯫ ꯍꯩꯍꯩꯗꯦꯅꯦ ꯅꯪꯕꯣ, ꯇꯧꯍꯩꯗꯦꯅꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯅꯤꯟꯕ ꯈꯣꯟꯖꯦꯜ ꯍꯥꯏꯔꯤ, ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯦꯡꯂꯛꯏ? ꯁꯅꯥꯊꯣꯏꯗꯣ ꯁꯤꯗꯕ ꯏꯙꯧꯗ ꯁꯠ ꯌꯦꯡꯂꯦ, ꯑꯗꯨꯒ ꯃꯉꯛ ꯃꯆꯥꯗꯨꯅ ꯐꯠ ꯏꯜꯂꯛꯏ, ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯍꯥꯏꯅ꯫ ꯁꯅꯥꯊꯣꯏꯒꯤ ꯏꯪꯒꯤꯠꯇꯣ ꯈꯪꯉꯗꯨꯅ ꯁꯤꯗꯕꯗꯨꯅ ꯃꯅꯥꯀꯣꯡ ꯃꯆꯥꯗꯨꯗ ꯇꯞꯅ ꯍꯥꯏꯔꯤ, ꯑꯁꯤ ꯑꯆꯪ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯉꯥꯡ, ꯆꯪꯖꯧ ꯃꯍꯥꯛꯀꯤ ꯈꯨꯌꯥꯈꯥꯗ, ꯃꯍꯥꯛꯅ ꯍꯪꯂꯛꯄ ꯈꯨꯗꯤꯡꯅꯤ ꯈꯨꯝꯃꯨ꯫ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯧ, ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯀꯤ ꯃꯄꯥꯅꯤ꯫ ꯍꯣꯏ ꯏꯙꯧ꯫ ꯁꯅꯥꯊꯣꯏꯗꯣ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯌꯥꯝꯅ ꯀꯤꯅ ꯂꯜꯂ ꯇꯧꯅ ꯍꯥꯏꯔꯤ, ꯍꯦꯔꯣ, ꯁꯣꯏꯔꯦ, ꯑꯩꯗꯣ ꯉꯁꯥꯏꯅ ꯂꯥꯛꯑꯕꯅꯦꯕꯀꯣ, ꯑꯗꯨꯒꯀꯣ ꯂꯝꯕꯤꯗꯅꯦ ꯅꯤꯅꯦ ꯁꯥꯕꯤꯁꯨ ꯊꯦꯡꯅꯕ, ꯑꯗꯨꯒꯀꯣ ꯇꯨꯔꯦꯜꯗꯣ ꯑꯄꯥꯛꯄꯗꯣ, ꯏꯁꯤꯡ ꯌꯥꯝ ꯂꯩꯕꯗꯣ, ꯑꯗꯨꯗ ꯁꯥꯟꯅꯔꯒꯁꯨ ꯂꯩꯊꯣꯛꯄ, ꯏꯁꯤꯡ ꯆꯥꯏꯕꯤꯁꯨ ꯁꯥꯟꯅꯕ, ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯃꯃꯥꯗꯣ ꯍꯤ ꯍꯣꯟꯕꯤꯗꯣ ꯑꯗꯨꯒꯁꯨꯅꯦ ꯍꯤ ꯍꯣꯟꯕꯤ ꯁꯥꯟꯅꯔꯤꯅꯦ, ꯑꯩꯁꯨ ꯗꯣꯂꯥꯏ ꯇꯣꯡꯕꯤꯁꯨ ꯁꯥꯟꯅꯩꯅꯦ, ꯂꯣꯏꯅ ꯁꯥꯟꯅꯩꯗ ꯑꯩꯗꯤ꯫ ꯁꯤꯗꯕ ꯏꯙꯧꯅ ꯄꯣꯕꯤꯔꯒꯅꯦ ꯑꯁꯤ ꯆꯤꯡꯗꯁꯨ ꯆꯠꯂꯤ ꯑꯩꯗꯤ꯫ ꯎꯆꯦꯛ ꯃꯆꯥ ꯃꯆꯥ ꯃꯆꯤꯟ ꯊꯣꯛꯄꯤ ꯃꯌꯥꯝꯗꯨꯁꯨꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯦ, ꯎꯆꯦꯛꯁꯤꯡꯗꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏ꯫ ꯑꯩꯅꯅꯦ ꯑꯩꯒꯤ ꯄꯄꯥ ꯌꯥꯝꯅ ꯀꯞꯄꯦ, ꯄꯄꯥꯒꯤ ꯃꯅꯥꯛꯇ ꯄꯤꯔꯒ ꯆꯠꯄꯤꯌꯨ ꯍꯥꯏꯕ, ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯠꯈꯤ ꯃꯣꯏꯗꯣ꯫ ꯃꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯅꯦ ꯊꯦꯡꯈ꯭ꯔꯤꯅꯦ ꯑꯩꯁꯦ꯫ ꯑꯗꯨ ꯁꯥꯎꯅꯨꯕꯀꯣ, ꯎꯆꯦꯛ ꯃꯆꯥꯁꯤꯡꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯖꯅꯤ, ꯑꯩꯅ ꯀꯞꯄ ꯎꯔꯒꯅꯦ ꯃꯣꯏꯁꯨ ꯀꯞꯄꯤꯕ꯫ ꯑꯗꯨ ꯅꯪ ꯀꯅꯥꯅꯣꯕ? ꯅꯪꯁꯦ ꯑꯁꯤꯕꯒꯤ ꯅꯤꯡꯊꯧꯔꯣ? ꯍꯥ? ꯅꯪ ꯅꯤꯡꯊꯧꯔꯣꯕ? ꯁꯅꯥꯊꯣꯏꯅ ꯉꯁꯥꯏꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯉꯥꯡꯂꯤꯕ ꯇꯝꯂꯤꯕ ꯃꯌꯥꯝꯗꯣ ꯎꯕꯗ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯥꯅꯦ ꯃꯥꯅꯦ,
ꯑꯩ ꯑꯁꯤꯕꯒꯤ ꯅꯤꯡꯊꯧꯅꯤ ꯂꯥꯎ ꯏꯄꯥꯒꯤ ꯅꯥꯛꯇ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯏꯁ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯥꯔꯅꯦ ꯑꯩꯗꯤ ꯅꯪꯒꯤ ꯅꯆꯥꯁꯤ ꯅꯠꯇꯦ ꯑꯩꯗꯤ ꯄꯄꯥꯗꯣ ꯑꯣꯐꯤꯁꯔꯅꯤ ꯆꯤꯞ ꯏꯟꯖꯤꯅꯤꯌꯔ ꯏꯕꯣꯆꯧꯕꯗꯣ ꯃꯥꯗꯤ ꯑꯥꯗ ꯂꯩꯍꯧꯔꯦ ꯃꯈꯥꯗ ꯅꯪꯗꯤ ꯍꯅꯨꯕꯅꯤ ꯅꯤꯡꯊꯧꯅꯦ ꯍꯥꯏꯔꯤꯗꯨꯗꯤ ꯅꯪꯗꯤ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤꯗ ꯃꯇꯝ ꯈꯔ ꯃꯥꯂꯦꯝꯅ ꯈꯣꯡꯗꯥꯔꯨꯕꯗꯨꯗ ꯏꯉꯥꯎ ꯉꯥꯎꯔꯤꯅꯤꯁꯦ ꯃꯨꯟꯅ ꯇꯥꯎ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯅꯪꯕꯨ ꯏꯄꯥꯅ ꯃꯇꯝ ꯈꯔ ꯇꯥꯏꯕꯪ ꯀꯩꯊꯦꯜ ꯀꯥꯔꯨꯆꯣ ꯇꯥꯏꯕꯪꯒꯤ ꯂꯤꯂꯥ ꯌꯥꯎꯖꯔꯨꯆꯣ ꯍꯥꯏꯅ ꯃꯇꯝ ꯈꯔꯗꯪꯒꯤ ꯑꯣꯏꯅ ꯃꯥꯂꯦꯝꯗ ꯈꯣꯡꯗꯥꯍꯟꯕꯅꯤ ꯅꯪꯕꯨ ꯏꯄꯥꯅ ꯅꯨꯡꯁꯤꯃꯟꯕꯅ ꯄꯨꯟꯁꯤ ꯇꯦꯟꯅ ꯊꯥꯕꯅꯤ ꯇꯥꯏꯕꯪꯒꯤ ꯊꯧꯒꯥꯏ ꯃꯇꯝ ꯁꯥꯡꯅ ꯄꯨꯍꯟꯗꯕꯅꯤ ꯑꯗꯨꯅꯅꯦ ꯇꯟꯅ ꯍꯜꯂꯛꯍꯟꯕꯅꯤ ꯅꯪꯕꯨ ꯏꯄꯥꯒꯤ ꯅꯥꯛꯇ ꯃꯤꯔꯝꯂꯦꯟꯗ ꯂꯩꯍꯧꯕꯗꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯅꯄꯥ ꯅꯠꯇꯦ ꯃꯤꯔꯝꯂꯦꯟ ꯍꯥꯏꯕꯁꯦ ꯃꯌꯥꯒꯤ ꯏꯄꯥꯛꯅꯤ ꯄꯨꯝꯅꯃꯛ ꯃꯌꯥꯅꯤ ꯇꯧꯁꯤꯟꯅꯕꯅꯤ ꯃꯌꯥꯒꯤ ꯏꯄꯥꯛꯇꯨꯗ ꯅꯔꯨꯞ ꯅꯄꯤꯖꯥ ꯅꯃꯥ ꯅꯄꯥ ꯅꯆꯦ ꯅꯆꯟ ꯑꯣꯏꯅ ꯄꯨꯟꯅ ꯇꯥꯏꯕꯪ ꯐꯝꯕꯥꯡ ꯊꯛꯇꯨꯗꯅꯦ ꯂꯤꯂꯥ ꯁꯥꯟꯅꯃꯤꯟꯅꯔꯨꯕꯒꯤ ꯋꯥꯅꯤ ꯀꯥꯟꯅꯗꯕ ꯃꯄꯣꯛꯅꯤ ꯇꯥꯏꯕꯪ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯂꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯆꯠꯂꯨꯔꯤꯕ ꯂꯝꯕꯤꯗꯨꯅ ꯂꯣꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯇꯥꯏꯕꯪ ꯂꯤꯂꯥ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯀꯧꯔꯤꯕꯅꯤ ꯅꯣꯏꯒꯤ ꯃꯇꯝ ꯌꯧꯔꯦ ꯇꯥꯏꯕꯪꯒꯤ ꯂꯤꯂꯥ ꯂꯣꯏꯔꯦ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯅ ꯃꯨꯟꯅ ꯇꯥꯔꯤ ꯁꯅꯥꯊꯣꯏꯗꯣ ꯑꯗꯨꯒ ꯈꯪꯉꯥꯏ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯑꯩ ꯅꯉꯣꯟꯗ ꯀꯩ ꯀꯧꯗꯣꯏꯅꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯧꯋꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯇꯜꯂꯤ ꯑꯗꯣ ꯑꯩ ꯀꯧꯕ ꯍꯩꯇꯦ ꯇꯥꯏꯕꯪ ꯄꯄꯥ ꯀꯧꯕ ꯌꯥꯕ꯭ꯔꯥ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨ ꯃꯍꯥꯛꯇꯣ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯑꯉꯥꯎꯕꯤ ꯀꯔꯤꯒꯤ ꯑꯗꯨ ꯉꯥꯎꯔꯤꯅꯣ ꯃꯥꯂꯦꯝ ꯈꯣꯡꯗꯥꯔꯨꯕꯗꯒꯤ ꯅꯪ ꯄꯨꯡꯉꯥꯎ ꯉꯥꯎꯔꯒ ꯍꯜꯂꯛꯑꯦꯅꯦ ꯏꯁ ꯑꯩ ꯀꯗꯥꯏꯗ ꯉꯥꯎꯔꯤꯕ ꯁꯅꯥꯊꯣꯏꯅ ꯁꯠꯂꯦ ꯈꯨꯝꯂꯛꯄꯅꯤ ꯑꯩꯗꯤ ꯉꯥꯎꯁꯨ ꯉꯥꯎꯗꯅ ꯅꯁꯝ ꯑꯁꯥꯡꯕꯗ ꯐꯣꯏꯌꯨꯔꯣ ꯉꯥꯎꯔꯤꯗꯤ ꯅꯪꯅꯤ ꯅꯁꯝꯗꯣ ꯐꯣꯏꯗꯠꯂꯨꯔꯕ ꯅꯨꯃꯤꯠꯇꯨꯁꯨ ꯂꯥꯎꯔꯤꯗꯣ ꯅꯔꯥꯏꯕꯛꯇꯨꯁꯨ ꯅꯨꯃꯤꯠ ꯊꯣꯛꯂꯤꯗꯣ ꯂꯥꯏꯕꯛꯇꯕꯨ ꯅꯨꯃꯤꯠ ꯊꯣꯛꯅꯕ꯭ꯔꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯉꯥꯎꯏ ꯍꯥꯏꯖꯔꯤꯗꯨꯕꯨ ꯅꯆꯤꯟ ꯊꯤꯔꯤꯗꯣ ꯑꯉꯥꯎꯕꯗꯤ ꯅꯪꯅꯤ ꯅꯪ ꯁꯣꯅꯣ ꯆꯨꯕꯅꯤ ꯁꯅꯥꯊꯣꯏꯗꯣ ꯈꯦꯛ ꯂꯥꯎꯅ ꯅꯣꯛꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯤꯠꯀꯗꯣ ꯐꯛꯆꯤꯜꯂꯤ ꯃꯦ ꯁꯅꯥꯊꯣꯏꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯇꯧꯗꯨꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯃꯄꯨ ꯃꯍꯥꯛꯇꯣ ꯑꯍꯜ ꯂꯛꯅꯔꯒ ꯀꯞꯄ ꯅꯪꯉꯤ ꯑꯉꯥꯡ ꯂꯛꯅꯔꯒꯅ ꯆꯣꯞꯄ ꯅꯪꯉꯤ ꯍꯥꯏꯕꯗꯣ ꯃꯄꯨ ꯃꯥꯒꯤ ꯃꯐꯝꯗ ꯊꯣꯛꯂꯔꯦ ꯇꯟꯗꯨꯅ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯞꯅ ꯈꯟꯊꯔꯒ ꯍꯥꯏꯔꯛꯏ ꯀꯧꯔꯣ ꯏꯆꯥꯅ ꯀꯧꯅꯤꯡꯕꯗꯣ ꯀꯧꯔꯣ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯄꯄꯥ ꯑꯩꯅ ꯁꯤꯔꯤꯕꯁꯤ ꯅꯪꯅ ꯍꯥꯠꯂꯤꯔꯥ ꯑꯩ ꯍꯤꯡꯍꯜꯂꯣ ꯄꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦꯕ ꯑꯩ ꯄꯄꯥꯗꯣ ꯑꯩꯕꯨ ꯀꯧꯔꯒ ꯌꯥꯝꯅ ꯀꯞꯈꯤꯌꯦ ꯑꯩꯕꯨ ꯆꯠꯍꯜꯂꯣ ꯑꯩ ꯊꯨꯅ ꯑꯃꯨꯛ ꯂꯥꯛꯀꯦꯕ ꯇꯥꯏꯕꯪ ꯄꯄꯥꯒꯤ ꯃꯅꯥꯛꯇ ꯀꯣ ꯌꯥꯔꯣꯏꯌꯦ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯤ ꯊꯋꯥꯏ ꯃꯆꯥ ꯅꯪꯕꯣ ꯊꯋꯥꯏ ꯀꯅꯥꯅꯕꯨ ꯑꯍꯤꯡꯕ ꯂꯩꯕꯥꯛꯇ ꯆꯠꯅꯕꯒꯦ ꯑꯩꯗꯤ ꯆꯠꯍꯜꯂꯣ ꯑꯍꯤꯡꯕ ꯃꯔꯛꯇ ꯑꯇꯩ ꯆꯠꯍꯟꯗ꯭ꯔꯁꯨ ꯎꯊꯣꯛꯄꯅꯤꯗ ꯀꯔꯝꯅ ꯉꯥꯡꯅꯁꯤꯒꯦ ꯅꯪꯕꯣ ꯑꯩ ꯁꯤꯅꯤꯡꯗꯦ ꯃꯤ ꯑꯉꯥꯡꯅꯕꯨ ꯁꯤꯟꯅꯕ꯭ꯔꯣ ꯑꯩꯗꯤ ꯑꯉꯥꯡꯅꯦ ꯁꯤꯅꯤꯡꯗꯤꯌꯦ ꯍꯌꯦꯡꯋꯥꯏ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯣꯏꯔꯀꯥꯟꯗ ꯁꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯂꯤꯂꯥ ꯁꯥꯟꯅꯕ ꯆꯠꯂꯅꯤꯅꯦ ꯍꯥꯏꯔꯒ ꯑꯩꯗꯤ ꯂꯤꯂꯥꯁꯨ ꯑꯝꯇ ꯁꯥꯟꯅꯔꯛꯇꯦ ꯇꯥꯏꯕꯪ ꯄꯄꯥ ꯑꯩ ꯁꯤꯍꯟꯕꯤꯒꯅꯨ ꯏꯄꯥꯒꯤ ꯊꯋꯥꯏ ꯃꯆꯥ ꯅꯤꯡꯉꯥꯏ ꯇꯧꯅꯨꯅꯦ ꯅꯪꯕꯣ ꯌꯦꯡꯉꯣꯏ ꯃꯥꯂꯦꯝꯗ ꯂꯪꯅ ꯈꯣꯡꯗꯥꯔꯤꯉꯩꯅꯦ ꯅꯪꯅ ꯋꯥꯔꯛꯄ ꯅꯪꯅ ꯀꯜꯂꯛꯄ ꯅꯪꯅ ꯀꯞꯂꯛꯄ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯔꯛꯄ ꯀꯌꯥꯗꯨꯅꯤ ꯇꯥꯏꯕꯪ ꯂꯤꯂꯥ ꯍꯥꯏꯔꯤꯁꯦ ꯏꯁ ꯍꯩꯕꯤꯔꯦꯍꯦ ꯑꯗꯨꯗꯤ ꯂꯤꯂꯥꯁꯨ ꯅꯠꯇꯅ ꯑꯩꯅ ꯋꯥꯔꯤꯗꯨꯗꯤ ꯀꯞꯄꯤꯗꯨꯗꯤ ꯃꯃꯥꯒ ꯕꯣꯕꯣꯛꯀ ꯁꯤꯗꯣꯛꯈꯤꯕꯒꯤ ꯄꯄꯥꯁꯨꯅꯦ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯅꯅꯤ ꯑꯩꯁꯦ ꯄꯄꯥꯒꯤ ꯌꯨꯝ ꯑꯆꯧꯕꯗꯨꯗ ꯑꯩ ꯃꯇꯣꯝꯇ ꯂꯩꯍꯟꯕ ꯑꯗꯨꯒꯤꯅꯦ ꯑꯩ ꯀꯤꯖꯗꯅ ꯀꯞꯄꯤꯅꯦꯕ ꯑꯗꯨꯗꯤ ꯂꯤꯂꯥ ꯁꯥꯟꯅꯕ ꯅꯠꯇꯦꯆꯣ ꯒꯣꯀꯨꯜꯗꯣ ꯃꯁꯛ ꯐꯖꯕꯗꯣ ꯍꯦꯔꯣꯗꯣ ꯀꯥꯏꯀꯨꯒꯅꯦ ꯑꯗꯨꯒꯅꯦ ꯕꯤꯖꯨꯅꯦ ꯕꯤꯅꯥꯇꯥꯅꯦ ꯗꯦꯕꯤꯇꯥ ꯕꯂꯥ ꯁꯣꯃꯥ ꯑꯁ ꯌꯥꯝꯃꯤꯗ ꯃꯈꯣꯏꯗꯤꯅꯦ ꯐꯤꯂꯝ ꯃꯌꯥꯝ ꯀꯨꯝꯃꯤ ꯂꯤꯂꯥꯁꯨ ꯁꯥꯟꯅꯩ ꯑꯗꯨꯒꯅꯦ ꯑꯦꯜꯕꯝꯁꯨ ꯀꯨꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯑꯗꯣ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯩꯉꯣꯟꯗ ꯇꯥꯏꯕꯪ ꯄꯄꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯄꯤꯔꯛꯑꯣꯕ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯆꯥꯎꯔꯒꯅꯦ ꯂꯩꯁꯥꯕꯤ ꯑꯆꯧꯕ ꯑꯣꯏꯔꯀꯥꯟꯗꯀꯣ ꯑꯩꯁꯨꯅꯦ ꯐꯤꯂꯝ ꯀꯨꯝꯒꯦꯕ ꯂꯤꯂꯥꯁꯨ ꯁꯥꯟꯅꯒꯦꯕ ꯑꯩꯈꯣꯏ ꯑꯥꯗꯅꯦ ꯑꯁꯪꯕ ꯂꯧꯕꯨꯛ ꯑꯁꯪꯕ ꯂꯝꯍꯥꯡ ꯒꯥꯔꯗꯦꯟꯁꯨ ꯏꯁ ꯐꯖꯕ ꯃꯌꯥꯝ ꯂꯩꯖꯥꯅꯤ ꯐꯖꯕ ꯃꯌꯥꯝꯗꯨꯗꯅꯦ ꯑꯩꯁꯨ ꯑꯦꯜꯕꯝꯗꯨ ꯀꯨꯝꯒꯦꯕ ꯖꯒꯣꯏꯁꯨ ꯁꯥꯒꯦꯕ ꯑꯗꯨꯒꯅꯦ ꯄꯄꯥꯒꯤ ꯐꯣꯟꯗ ꯅꯝꯂꯒꯅꯦ ꯇꯥꯏꯕꯪ ꯄꯄꯥꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯄꯥ ꯌꯦꯡꯉꯣꯕ ꯑꯩꯅ ꯂꯤꯂꯥ ꯁꯥꯟꯅꯕꯗꯣ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯒꯤ ꯃꯇꯧꯗꯣ ꯃꯄꯨ ꯃꯍꯥꯛꯇꯣ ꯑꯃꯨꯛꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯔꯒ ꯊꯦꯝꯁꯤꯒꯦ ꯈꯟꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ ꯑꯁꯣꯝꯗꯅ ꯉꯁꯥꯏꯗꯒꯤ ꯁꯅꯥꯊꯣꯏꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯁ꯭ꯋꯔꯒꯒꯤ ꯂꯥꯌꯥꯝꯁꯤꯡꯅ ꯁꯅꯥꯊꯣꯏꯅ ꯉꯥꯡꯂꯤꯕ ꯃꯇꯧꯗꯣ ꯇꯥꯔꯒ ꯅꯣꯛꯄ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯈꯪꯅꯔꯤ ꯃꯨꯛꯇ ꯁꯨꯈꯤꯗ꯭ꯔꯤ ꯑꯁꯤꯒꯨꯝꯕ ꯊꯋꯥꯏ
ꯂꯥꯛꯂꯤꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯔꯝꯂꯦꯟꯗꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯒꯤ ꯊꯋꯥꯏꯒꯨꯝꯕꯗꯤ ꯅꯣꯡꯃꯇ ꯂꯥꯛꯈꯤꯗ꯭ꯔꯤ ꯁ꯭ꯋꯔꯒꯁꯤꯗ ꯅꯣꯛꯄꯒꯤ ꯄꯨꯝꯅꯤꯟ ꯅꯤꯟꯕ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯁꯅꯥꯊꯣꯏ ꯃꯊꯛꯂꯣꯝꯗ ꯐꯠ ꯌꯦꯡꯈꯠꯂꯤ ꯑꯋꯥꯡꯕ ꯂꯩꯆꯤꯜ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯩꯌꯥꯝꯁꯤꯡꯗꯨ ꯎꯕꯗ ꯁꯅꯥꯊꯣꯏꯁꯨ ꯈꯪꯅꯧ ꯅꯣꯛꯂꯩ ꯇꯥꯏꯕꯪ ꯄꯄꯥ ꯇꯨ ꯃꯊꯛꯇ ꯍꯪꯗꯣꯡ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯤ ꯌꯦꯡꯉꯨ ꯇꯨ ꯑꯁ ꯅꯣꯏ ꯁ꯭ꯋꯥꯏꯁꯤꯗꯤ ꯖꯥꯖꯥꯠꯅꯤꯅ ꯃꯁꯛꯅꯦꯅ ꯇꯧꯔꯤꯁꯤꯡꯁꯦ ꯃꯗꯨ ꯇꯥꯕꯗ ꯂꯩꯌꯥꯝꯁꯤꯡꯗꯣ ꯑꯃꯨꯛꯀꯁꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯃꯈꯥꯗ ꯀꯨꯝꯂꯛꯑꯣ ꯑꯩꯒ ꯇꯤꯟꯅꯁꯦ ꯃꯗꯨ ꯇꯥꯕꯗ ꯂꯩꯌꯥꯝꯗ ꯄꯨꯟꯅ ꯈꯨꯝꯂꯛꯏ ꯌꯥꯔꯣꯏꯌꯦ ꯑꯦ ꯀꯔꯤꯒꯤ ꯌꯥꯅꯤꯌꯦ ꯀꯨꯝꯂꯛꯑꯣ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯁꯥꯎꯅꯤꯌꯦ ꯁꯥꯎꯔꯣꯏꯌꯦ ꯌꯥꯅꯤꯌꯦ ꯀꯨꯝꯂꯛꯑꯣ ꯌꯥꯔꯣꯏꯌꯦ ꯑꯗꯨꯗꯤ ꯅꯣꯏ ꯐꯠꯇꯦ ꯅꯣꯏ ꯐꯠꯇꯕꯤ ꯉꯥꯛꯇꯅꯤ ꯅꯣꯏ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯔꯒ ꯀꯔꯤꯒꯤ ꯀꯨꯝꯊꯔꯛꯎ ꯌꯥꯗ꯭ꯔꯤꯕ ꯆꯠꯂꯒꯦ ꯑꯩꯈꯣꯏ ꯊꯦꯡꯈ꯭ꯔꯦ ꯉꯥꯏꯈꯨꯑꯣ ꯅꯣꯏꯗꯤ ꯍꯤꯡꯆꯥꯕꯤ ꯃꯕꯨꯛ ꯐꯠꯇꯕꯤ ꯉꯥꯛꯇꯅꯤ ꯃꯗꯨ ꯇꯥꯕꯗ ꯂꯩꯌꯥꯝꯁꯤꯡꯗꯣ ꯑꯃꯨꯛ ꯄꯨꯟꯅ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ ꯑꯁ ꯈꯪꯉꯤꯅꯦꯍꯦ ꯊꯣꯔꯥꯏ ꯃꯆꯥꯁꯤꯗꯤ ꯀꯩꯒꯤ ꯀꯟꯅ ꯀꯟꯅ ꯅꯣꯛꯏꯅꯣ ꯇꯥꯏꯕꯪ ꯄꯄꯥꯗ ꯍꯥꯏꯗꯣꯛꯎꯔꯣ ꯐꯨꯍꯜꯂꯨꯔꯣ ꯍꯥꯏꯗꯣꯛꯀꯅꯨꯋꯣ ꯐꯨꯍꯟꯒꯅꯨ ꯀꯤꯖꯩꯌꯦ ꯅꯣꯏꯅ ꯅꯣꯛꯁꯜꯂꯛꯏꯗꯣ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯎꯁꯤꯠꯇꯕ ꯅꯠꯇꯤꯌꯦ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯪꯅ ꯉꯥꯡꯕꯗꯣ ꯇꯥꯔꯒꯅꯦ ꯅꯣꯛꯄꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯇꯤꯟꯅꯁꯦꯕ ꯑꯩ ꯅꯣꯏꯒ ꯇꯤꯟꯅꯅꯤꯡꯉꯦ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯍꯥꯏꯔꯤ ꯀꯨꯝꯊꯔꯛꯀꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ